Kuki Singna Landaduna Meecham kaya Hatlakpa Amadi Yelhou Phurup Singda Piriba Cheitheng NANGLABA MEITEI AMASUNG NAGA Phurup ki MEIRA PAIBI Lup Sing PUNSINDUNA Apex Body AMAGI MAKHADA LAKADABA issue KHUDINGMAK AMATA OINA THENGNAMINNABA WAREP LOUKHRE Ngasi nungchil awang sekmai da leiba Advanced Women Society apunba MEIRA PAIBI awang sekmai ki President Usam Amubi gi yumda Naga Amadi MEITEI Phurup ki khul taramari gi MEIRA PAIBI singyoiba mifam ama pangthoklaba matungda warep asi amato oina lepnakhibani amato oina lepminaduna issue khudingda saruk yaminagadoriba khul taramari adudi awang potsangbam khulen tengdongyang awang sekmai kanto sabal maharabi santipur tingri khurkhul kanto Lekin Thabi Makhan Liangmai village Kanglatongbi Mapau amasung Namdilong village ni Hiramasi gabari leinana Paumi singa unabada Ima S Madabina Fongdorapada Haujik lamdamasigi oiriba tangdu leitra daba fibamasida Yelhou Phurup oiriba MEITEI Amadi Naga singi tunglamchat tambangam daba fibam amada leiri Paliba lengak asinasu tawfom thokpa thabak tawdabana Yelhou Phurup Singda mitop oiriba Kuki Singna Landaduna mihat mipun chatharakpani asigumba tanja asida lengakna mating thokna thabak tawdabana maram oiraga MEITEI Amadi Naga Phurup ki MEIRA PAIBI sing punsinduna common platform amada issue KHUDINGMAK THENGNAMINNABA apun balup asi sembani loinana apun balup asigi chap chaba apex body ama thamnaba athubada Phurup anigi MEIRA PAIBI singgi oiba mifam su pangthoktuna tungda tawrakadaba thabak thorom khudimakta amato oina thengnaba hotnagani haina su fongdokhi nakalamaromda mifam aduda saruk yaba lei lakhiba Makhan village agi Naga Phurup ki ima matibon liuna lamdamasida mahusadagi khunda leitaduna nungshi chanana laiminaramba Yelhou Phurup Singgi mathakta Kuki Khulai Paiba Singna Landaratuna miyam kangkhong chainare miyoi kaya mayum makai thadokuna relief camp singda changjafam lauduna leiri amadi state asida leiriba masing yamnaba security force sing asinasu miyam ningthina ngakpa ngamdre leiriba leingang asisu mamingtagi oina leire miyam gi yaifenaba thabak tawba ngamdre loinana noma kangna mitop singna Yelhou Phurup Singda landarakliba asi thengnaba ngasi Naga amadi MEITEI Phurup ki ima sing punduna apun balup ama semnaba hotnariba asi yamna faba khongthang amani haiba wafamsu fongdokhi manipur da karam haina mama singna han na khongthang laga sum haina kotlaw ama oina tam jingmi pullaga khollaw lawrusu akoi tarusu tadabokum na thabak su kari su pangthok tabida akoi bu sum haina laibuse akoi mama ngasi kuntramri pullaga akoi se karam haina akoi gi khongjang se hena muk changsin gadra natraga akoi se jing tammi khaidraga awaba surukda nungaiba surukda mimiyam khut samraga thabak sumi ngasi haina akoi se ngasi meeting ama pongthoi aduga loinana ngasi se akoi gi akoina warep khiba adudi akoi gi CM minister CM nasu tabiu ngasi se akoi gi mama singna tarasu tada bukumna thabak kari su pangthok draga sum haina akoi bu security force natraga kari kari tharaga akoi mama singbu yamna wahalaga asi lairi aduna nungsina ngasi dige akoi busu mteng pangbiu mama sing busu sum haina khut chamlaga thabak suna bagi su pullaga nangna akoi busu yamna nungsiraga ngasi mama sing akoi na khut samnaraga akoi gi lebak se kandaba yade haina mimiyam se ngasi tam jing khaidana khut pullaga haujik di karam haina akoi gi lebak se ngak gadobra haina akoi si meeting phamraga akoi gi lam se kandaba yade security force lagdasu kari lagdasu akoi se khut samnaga thabak susi haina leiriba mama singbusu khanghaningi aduga akoina haujik yam waraba matamda akoi icha semningai su sem haudre aduga imung semningai su sem haudre haujik se akoi se labak se ngakdaba yade haina mimyam hase haujik se tumba chaba mapham khangdana sumhaina warga laiba matam sida mimyam hase khut samna na henna amuk susi haibise ngasi media gi thongla haini hauji iramdam manipur sida
ꯇꯪꯗꯨ ꯂꯩꯇꯥꯗꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯅ ꯊꯜꯂꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯁꯣꯛꯆꯤꯜꯂꯛꯄ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯕ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯑꯃꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯍꯥꯏꯕꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯕꯗꯤ ꯑꯗꯨꯒ ꯇꯧꯕꯗꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯇꯥꯗꯅ ꯇꯥꯁꯤꯟꯅꯗꯅ ꯂꯩꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯑꯆꯧꯕ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯇꯥꯡꯀꯛ ꯑꯗꯨ ꯂꯥꯛꯄꯒꯤ ꯈꯟꯅꯗꯕ ꯌꯥꯗꯕ ꯅꯩꯅꯗꯕ ꯌꯥꯗꯕ ꯇꯥꯡꯀꯛꯁꯤꯡ ꯑꯗꯨ ꯈꯟꯅ ꯅꯩꯅꯔꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯍꯥꯏꯕ ꯌꯥꯕ ꯑꯃꯗꯤ ꯌꯥꯗꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯗꯨ ꯍꯥꯏꯕ ꯌꯥꯗꯕꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯒ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯌꯥꯕꯗꯨꯅ ꯑꯩꯈꯣꯏ ꯑꯣꯟꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯉꯁꯤ ꯃꯃꯥꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯝꯖꯔꯤꯕ ꯃꯤꯐꯝ ꯑꯁꯤ